ꯁꯤꯅ ꯀꯌꯥꯝ ꯌꯥꯝ ꯀꯥꯟꯅꯒꯦ ꯍꯥꯏꯗ ꯑꯁ ꯌꯥꯝ ꯊꯤ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯑꯩ ꯃꯃꯥꯡꯗ ꯈꯔ ꯂꯩꯔ ꯊꯝꯈꯤꯕꯗꯨꯅꯅꯦ ꯌꯥꯝ ꯆꯤꯟꯅ ꯍꯥꯞꯄꯒꯤꯁꯨ ꯀꯥꯟꯅꯗꯦ ꯌꯥꯝ ꯆꯤꯟꯅ ꯍꯥꯞꯄꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯆꯥꯡꯆꯠ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯅꯤ ꯆꯤꯟꯖ ꯆꯍꯤ ꯑꯃ ꯊꯝꯕꯗ ꯁꯤ ꯀꯩꯝ ꯇꯧꯔꯔꯣꯏꯗꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯩ ꯃꯆꯥꯁꯤꯗꯅ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯊꯠꯄ ꯌꯥꯗꯕ ꯆꯥꯝꯃꯩ ꯇꯔꯦꯠꯇ ꯆꯞ ꯆꯥꯅꯕ ꯄꯥꯜꯂꯤ ꯆꯥꯝꯃ ꯌꯥꯔꯦ ꯆꯥꯝꯃꯩ ꯇꯔꯦꯠ ꯃꯔꯨꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯀꯣ ꯆꯋꯥꯏꯅ ꯀꯌꯥꯅꯣ ꯀꯌꯥ ꯍꯥꯏꯅꯣ ꯆꯝꯃꯤ ꯍꯣꯏ ꯂꯧꯕꯁꯦ ꯍꯥ ꯀꯦꯖꯤ ꯑꯝꯇ sini keji de sama yang kai sini keji de sani khalli ne kupi lo ko phare khangre hoji kana sawa umro khambagi sembiro habdu da ai ji tanja su sara ba ije kuina khamba maya ga da ge de thanta takpiro habdu anda sari ngai sida semjara ge ma'am singai bidamo Chị Hawaii sẽ kẹp bị cái gì đó? Cái Hawaii nó không để chúng ta sao đi hầu, hầu chứ không đi mèo hầu rất là ai biết đâu mới hầu đi sao đi? Ai không được mà sao chỉ hầu đúng mang đi? Ya, tapi kamu nggak bingung ada ya? Ya, awalnya nomor. Jadi lo. Jadi lo mini sih ya? Aku jadi lo mini. 우무룩 통과 또 싸게 더우네. Hai ma'am, nasida ma'am na umurok sembiro haibado umurok se kamay tawaga kuina thamaya gadage haibado ai tanja sari ngase umurok lo sale na injala pagi ma pichale ado yengmine si ko star yo mal ta umokse aina mamagi bazar sapadadine ai chana ba phanam leide duduna leiraktrebo ko aduduga adudadi asoba yam thomi ba hojisina ne loi picture leirami ko sibokta wana khalai ne ngasai hayo bazar chalaga ngasise 14 November 14 November 2025 ne ko ado date hayo buna phara ba ise aduduga keji da yam pik paduna chani chamyang khaine ye aduga se asobasina chani da loi ole ko keji makhai ne lobjara ise keji makhai je hanjara age kamai taraga magi thambagi mo ongdoi haijara age ko aduga mayamna cherang sigi yon thon yamna hangbira ko do hi kamenta cherang se yam nakna amana so dum yon da laibu phangada pham da yamna lai yole do ai adugi mafam do sum tak la da di yamna video sangan ko si du umok le tawbani aduna aina tanja sabada yam thuna video ma semjara ke mafam du chatlaga yam aduna su khangbra hena lairani ko sino mayam adu masigi di umok se hanjan jarage online da budi phangi haine du su ID laide ko sana patawna sida inak nang na dum loi yola bani na ne adugi sida si laide ingai gi si ising man ke mi yahon badi yade ko kuna si thamam dai sida ado nusa da phawdo pasu yade phawde nong matam ta bani ne ke sum chote ko dum kang ye bale ise aduga aina su sai ayuta le ai huji se thengjale adu ba da hanjal hobe tawni pasandri ngai da aduduga ising manin amata yawan bilano sinaw mayam haigadabase yam lai ko aduga magi chemical kemta hapa leite mayam na kai hapige khopige khotpa koidi koina thamba yade haibna chingwa am haibire podo kaisu thoidokpa hap kemta hapcha de thoidok nate kem hapte ajang sokngai kaisu koide adu isana adum sumaini yam laina adum semba yai ko adu sumaina magi khwai lu ba haibu mas ising mari amuk panbi yadre manin gi saruk se isingi aduna hojisi loi selectore so haya hena mu hena pixel rani ne ko aiju adum election jara abani ba umse ado sina ke amyang kana ge haida as yam ti kana rajani ai mamang de khar la thamgi badina ne
ꯌꯥꯝ ꯆꯤꯟꯅ ꯍꯥꯞꯄꯒꯤꯁꯨ ꯀꯥꯟꯅꯗꯦ ꯌꯥꯝ ꯆꯤꯟꯅ ꯍꯥꯞꯄꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯆꯥꯡꯆꯠ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯅꯤ ꯆꯤꯟꯖꯟꯅꯔꯒ ꯄꯥꯁꯟꯕ ꯍꯦꯟꯅꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯒ ꯁꯨꯃꯥꯏꯅ ꯆꯥꯡꯆꯠ ꯑꯃ ꯌꯦꯡꯉꯀꯥꯟꯗ ꯁꯤ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯁꯤꯒꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯤꯡꯖꯟꯕꯤꯔꯅꯤ ꯅꯨꯡꯁꯤꯠꯀꯤ ꯃꯅꯤꯟꯁꯤ ꯌꯥꯎꯗꯅꯕ ꯁꯨꯃꯥꯏꯅ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯇꯞꯅ ꯑꯗꯨꯝ ꯅꯝꯁꯤꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯊꯝꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯄꯦꯀꯦꯠ ꯀꯌꯥ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯈꯔ ꯍꯣꯠꯅꯖꯔꯕꯅꯤ ꯑꯩꯅ ꯌꯥꯝ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨꯒ ꯁꯤꯅ ꯍꯌꯦꯡ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒꯀꯣ ꯃꯅꯝꯁꯨ ꯃꯥꯡꯗꯦ ꯃꯍꯥꯎꯁꯨ ꯃꯥꯡꯗꯦ ꯑꯗꯨꯒ ꯆꯥꯝꯕꯤꯔꯨꯅꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯝꯕꯤꯕ ꯌꯥꯗꯦꯀꯣ ꯆꯥꯝꯃꯒꯗꯤ ꯃꯥꯒꯤ ꯆꯣꯠꯄꯒꯤ ꯆꯥꯡꯗꯣ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯀꯪꯉꯒ ꯊꯝꯒꯗꯕ ꯄꯣꯠꯅꯤꯅ ꯆꯥꯝꯕꯩ ꯃꯊꯧ ꯇꯥꯗꯦ ꯍꯌꯦꯡ ꯆꯥꯔꯝꯗꯥꯏꯗꯅꯦ ꯑꯗꯨꯝ ꯀꯣꯝꯄꯥꯛꯇ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯁꯠ ꯁꯠ ꯂꯧꯊꯣꯛꯄꯤꯕꯗ ꯑꯗꯨꯝ ꯌꯥꯔꯦ ꯆꯞ ꯃꯥꯟꯅꯩꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛ ꯆꯥꯝꯃꯨꯕꯗ ꯁꯤ ꯀꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯁꯥꯗ ꯐꯧꯔꯦꯅ ꯈꯜꯂꯒꯅ ꯌꯥꯝꯅ ꯑꯃꯨꯛ ꯀꯪꯁꯤꯟꯈ꯭ꯔ ꯈꯨꯏꯖꯤꯟꯈ꯭ꯔꯒ ꯇꯧꯔꯅꯤ ꯑꯗꯒꯤꯗꯤ ꯀꯨꯏꯅ ꯁꯟꯗꯣꯛ ꯊꯝꯃꯒꯅ ꯎ ꯃꯣꯔꯣꯛ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯔꯦꯗꯅ ꯌꯥꯝ ꯊꯨꯅ ꯄꯠꯀꯟꯕ ꯄꯣꯠꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝꯅ ꯂꯧꯕꯗꯣ ꯃꯁꯥ ꯁꯣꯛꯈꯤꯅꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯠ ꯂꯥꯎꯅꯅꯦ ꯀꯪꯅ ꯂꯩꯕꯤꯕꯁꯤꯅ ꯐꯔꯦ ꯑꯗꯨꯒ ꯆꯥꯝꯕꯤꯗꯕꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯁꯛꯀ ꯈꯤꯇꯪ ꯊꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯕꯁꯦ ꯁꯤꯗꯤ ꯈꯟꯗꯣꯛꯄꯤꯍꯧꯔꯣꯕ ꯑꯗꯒꯤ ꯑꯇꯦꯛꯄꯒꯨꯝꯕ ꯑꯄꯠꯄꯒꯨꯝꯕ ꯌꯥꯔꯤꯒꯩ ꯑꯄꯠꯄꯗꯤ ꯍꯥꯞꯄꯤꯔꯅꯨ ꯃꯈꯣꯛꯀ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯕꯁꯤ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏꯀꯣ ꯌꯥꯝ ꯀꯪꯉꯤ ꯃꯁꯥꯁꯦ ꯌꯥꯝ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯦꯡꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯆꯥꯊꯣꯛꯄꯒꯤ ꯑꯗꯨꯝ ꯈꯥꯍꯧꯕ ꯌꯥꯔꯦꯗꯅ ꯁꯤꯅ ꯑꯃꯨꯛ ꯑꯩ ꯉꯁꯥꯏꯗꯤ ꯈꯜꯂꯒꯗꯤ ꯂꯩꯗꯤ ꯂꯩꯔꯛꯄꯅꯦ ꯑꯗꯨꯕꯨ ꯊꯦꯡꯉꯦꯅ ꯑꯩꯁꯨ ꯍꯨꯞꯄꯤꯗꯅꯦ ꯑꯗꯨꯝ ꯂꯩꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗꯨꯅꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯤꯟ ꯆꯥꯕ ꯑꯄꯠꯄ ꯀꯩꯝ ꯌꯥꯎꯗꯦꯕ ꯌꯦꯡꯕꯗ ꯐꯖꯗꯕꯗꯨꯁꯨ ꯁꯨꯃꯥꯏꯅꯒ ꯈꯔ ꯇꯧꯕꯁꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯗ ꯂꯧꯃꯤꯟꯅꯁꯤꯀꯣ ꯈꯨꯖꯤꯟ ꯍꯣꯠꯂꯤ ꯄꯣꯠꯇꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯅꯤꯀꯣ ꯃꯤ ꯑꯌꯥꯝꯕꯅꯕꯨꯗꯤ ꯌꯥꯝ ꯐꯖꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯖꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗꯨꯅ ꯑꯗꯨꯒ ꯃꯤꯊꯤꯀꯥꯏ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯃꯌꯥꯝ ꯃꯔꯛꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯦꯡꯃꯗ ꯈꯞꯄꯁꯨ ꯆꯦꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯧ ꯑꯃꯗꯤ ꯌꯥꯎꯋꯤꯗꯅꯀꯣ ꯐꯧꯗꯨ ꯂꯧꯊꯣꯛꯏꯗꯅ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯑꯗꯨꯝ ꯈꯟꯗꯣꯛꯑ ꯂꯪꯊꯣꯛꯆꯩ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦꯕ ꯈꯟꯗ ꯇꯥꯔꯒꯁꯨ ꯍꯦꯛ ꯌꯥꯝꯅꯒ ꯁꯤꯊꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣꯗꯗꯤ ꯑꯝꯇ ꯍꯥꯏꯔꯛꯇꯦꯀꯣ ꯐꯦꯛꯀ ꯍꯥꯡꯉꯒ ꯐꯣꯇꯣꯕꯨ ꯑꯝꯇ ꯍꯥꯡꯉꯝꯗꯕ ꯃꯁꯥꯒꯤ ꯃꯤ ꯍꯥꯏꯗꯤ ꯂꯩꯇꯅ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯂꯩꯔꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯤ ꯅꯥꯇꯩ ꯆꯥꯗꯕꯗꯒ ꯆꯪꯗꯅ ꯀꯃꯦꯟ ꯍꯦꯛ ꯄꯤꯒꯟꯕ ꯃꯤꯁꯦ ꯑꯗꯨꯒꯨꯝꯕꯗ ꯍꯦꯛ ꯇꯧꯒꯜꯂꯤꯀꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯁꯦ ꯑꯔꯣꯠꯄ ꯃꯤꯅꯤꯅ ꯑꯗꯨꯒ ꯑꯇꯩ ꯅꯣꯔꯃꯦꯜ ꯃꯤꯌꯥꯝꯅꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯀꯥꯟꯅꯩ ꯈꯣꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯣꯠꯄꯁꯦ ꯗꯦꯃꯣ ꯈꯔ ꯑꯃꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯠ ꯅꯥꯕ ꯑꯗꯒꯤ ꯐꯤꯔꯣꯜ ꯑꯄꯣꯝꯕ ꯑꯗꯨꯒ ꯃꯌꯥꯝ ꯊꯥꯒꯠꯂꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯌꯦꯡꯗꯣꯏ ꯁꯔꯨꯛ ꯏꯆꯟꯒꯤꯁꯤꯅ ꯍꯦꯟꯅ ꯐꯩ ꯏꯆꯦꯒꯤꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯈꯜꯂꯒ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛꯁꯨ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯑꯣꯏꯕꯤꯌꯨ ꯄꯣꯊꯥꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯈꯪꯖꯗꯕ ꯁꯨꯝ ꯃꯤ ꯁꯨꯝ ꯍꯪꯉꯦꯕ ꯎꯃꯨꯛꯇꯤ ꯁꯦꯝꯕꯤꯔꯛꯑꯣ ꯎꯃꯣꯔꯣꯛ ꯀꯃꯥꯏꯅ ꯊꯝꯒꯗꯒꯦ ꯂꯤꯔꯒ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯊꯝ ꯌꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯦ ꯄꯦꯀꯦꯠ ꯑꯅꯤꯁꯤ ꯊꯝꯈ꯭ꯔꯒ ꯁꯤꯁꯤꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯆꯥꯍꯧꯅꯕ ꯑꯗꯨꯝ ꯈꯥꯛꯑꯒꯦꯀꯣ ꯁꯤꯅ ꯄꯥꯛꯄꯤ ꯇꯥꯔꯦꯕ ꯀꯨꯏꯅ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯤꯁꯦ ꯃꯤ ꯑꯃꯈꯛꯇꯪꯅꯦ ꯑꯗꯨꯃꯥꯏꯅꯒ ꯌꯥꯎꯔꯛꯏꯗꯣ ꯀꯃꯦꯟ ꯐꯖꯕ ꯃꯔꯛꯇꯨꯗ ꯑꯃꯈꯛꯀ ꯌꯥꯎꯕꯗꯣ ꯐꯧ ꯌꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒ ꯀꯩꯁꯨꯝꯕꯨꯗꯤ ꯈꯟꯗꯦ ꯃꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅꯤꯀꯣ ꯑꯗꯨꯒ ꯄꯤꯐꯝ ꯁꯤꯟꯊꯐꯝꯗꯤ ꯂꯩꯇꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦꯕ ꯑꯗꯣ ꯀꯥꯟꯅꯕꯁꯤ ꯂꯧꯃꯤꯟꯅꯁꯤ ꯈꯨꯖꯤꯟ ꯃꯣꯠꯄ ꯌꯦꯡꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯈꯨꯖꯤꯟ ꯁꯦꯡꯕ ꯈꯣꯠꯄ ꯁꯪꯗꯦꯀꯣ ꯑꯗꯨꯒꯤ ꯃꯇꯝꯅꯤꯅ ꯄꯥꯝꯃꯨꯏ ꯑꯗꯨꯅ ꯈꯨꯖꯤꯟ ꯐꯦꯡꯗꯅ ꯂꯩꯔꯒ ꯃꯤꯉꯣꯟꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁ ꯑꯗꯨ ꯂꯩꯇ꯭ꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯑꯉꯥꯡꯒꯤ ꯐꯤ ꯊꯤꯟ ꯉꯥꯏꯇ꯭ꯔꯦꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤꯀꯣ ꯁꯨꯕ ꯅꯣꯝꯕꯗ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯊꯥꯗꯔꯒ ꯃꯇꯝꯁꯦ ꯑꯗꯨꯗ ꯄꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯍꯪꯗꯅ ꯋꯥꯠꯇꯅ ꯄꯥꯗꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯕꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯈꯨꯖꯤꯟ ꯐꯦꯡꯕꯒꯤ ꯃꯇꯝꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯨꯏꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯒ ꯈꯨꯖꯤꯟ ꯐꯦꯡꯕ ꯍꯥꯏꯁꯤꯗꯤ ꯊꯕꯛ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯒꯨꯝꯕ ꯑꯗꯒꯤ ꯃꯧ ꯑꯣꯏꯔꯒꯁꯨ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯒꯤ ꯅꯨꯄꯤꯒꯨꯝꯕ ꯂꯩꯗꯅ ꯊꯕꯛ ꯇꯧꯅꯕ ꯃꯤꯒ ꯊꯝꯃꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯊꯕꯛ ꯇꯧꯅꯕ ꯃꯤꯁꯨ ꯊꯝꯗꯦ ꯑꯗꯨꯒ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯩ
ꯑꯗꯣ ꯀꯦꯕ ꯇꯥꯟꯅꯁꯤ ꯍꯥꯏꯁꯨꯅꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕꯀꯣ ꯅꯪꯅ ꯑꯃꯈꯛ ꯍꯥꯏꯔꯛꯏꯕ ꯃꯤꯗꯨꯗꯅꯤꯀꯣ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯅꯪ ꯑꯃꯈꯛ ꯅꯪꯅ ꯍꯥꯏꯔꯛꯄ ꯃꯤꯗꯣ ꯑꯩ ꯈꯨꯖꯤꯟ ꯃꯣꯠꯂꯦꯅ ꯁꯤꯙꯖꯔꯛꯏꯕ ꯃꯤꯗꯣ ꯑꯗꯨꯗꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯅꯪꯅ ꯇꯥꯟꯅꯁꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕꯣ ꯀꯦꯕ ꯅꯨꯃꯤꯠ ꯐꯖꯅ ꯇꯥꯁꯦꯕ ꯅꯥꯟꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯨꯖꯤꯟ ꯐꯦꯡꯕ ꯁꯪꯗꯦꯀꯣ ꯈꯨꯖꯤꯟ ꯐꯦꯡꯕꯩ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯄꯥꯝꯃꯨꯏ ꯁꯤ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯏꯪꯊꯝꯊꯥ ꯑꯣꯏꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯦ ꯎꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕꯤꯍꯧꯔꯣ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯥꯛꯑꯁꯦ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯃꯤ ꯆꯍꯤ ꯑꯃ ꯊꯝꯕꯗ ꯁꯤ ꯀꯩꯝ ꯇꯧꯔꯔꯣꯏꯗꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯞ ꯆꯥꯔꯕ ꯎꯃꯣꯔꯣꯛꯀꯤꯗꯃꯛꯇ ꯂꯤꯔꯒ ꯊꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯆꯞ ꯆꯥꯕ ꯃꯇꯝꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯎꯃꯣꯔꯣꯛꯄꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯈꯣꯏꯗꯥꯖꯕ ꯃꯌꯥꯝꯅ ꯎꯃꯣꯔꯣꯛꯁꯦ ꯂꯩꯁꯟꯕꯤꯔꯣ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤꯀꯣ ꯅꯣꯡ ꯆꯣꯠꯁꯜꯂꯒ ꯀꯥꯂꯦꯟꯗꯗꯤ ꯃꯅꯤꯟ ꯃꯌꯥꯝꯗꯒꯤ ꯑꯣꯝꯁꯤꯟꯕ ꯇꯧꯅ ꯌꯥꯝ ꯄꯠꯀꯠꯂꯤꯗꯅ ꯁꯤ ꯑꯩ ꯉꯁꯥꯏꯅ ꯈꯨꯠꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯝ ꯇꯧꯗꯦꯕ ꯁꯤꯗꯤ ꯑꯗꯨꯒ ꯃꯅꯨꯡꯗꯒ ꯑꯩꯈꯣꯏꯒꯤ ꯍꯟꯒ ꯊꯣꯛꯄꯗꯣ ꯂꯣꯛ ꯂꯥꯎꯔꯒ ꯇꯧꯕꯤ ꯆꯕꯠꯅꯕꯤ ꯇꯧꯕꯁꯤ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯥꯏꯅ ꯊꯝꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯝ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯎꯃꯣꯔꯣꯛꯁꯨ ꯃꯁꯥ ꯐꯕ ꯉꯥꯛꯇ ꯐꯪꯉꯦ ꯇꯧꯕꯇꯕꯨ ꯈꯤꯇꯪꯗꯤ ꯄꯤꯛꯁꯜꯂꯛꯑꯦꯕ ꯍꯥꯏꯀꯣ ꯃꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯅꯦꯅ ꯑꯗꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯥꯕꯨ ꯁꯥꯔꯗꯤ ꯃꯅꯝ ꯃꯥꯡꯗ꯭ꯔꯗꯤ ꯎꯃꯣꯔꯣꯛꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯥꯏꯖꯇ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯒ ꯍꯥꯞꯆꯤꯟꯕꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯞꯄꯒꯤ ꯐ꯭ꯔꯤꯖ ꯃꯩ ꯊꯥꯕ ꯊꯥꯗꯕꯩ ꯃꯇꯥꯡꯗꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯣ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯑꯩ ꯗꯦꯠꯁꯨ ꯊꯥꯖꯜꯂꯦ 14 ꯅꯣꯕꯦꯝꯕꯔ 2025ꯅ ꯏꯁꯜꯂꯦꯀꯣ ꯊꯝꯃꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯅꯕꯀꯣ ꯌꯦꯡꯉ ꯂꯩꯅꯕ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯒꯦ ꯑꯗꯨꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯅꯦ ꯀꯩꯅꯣꯗ ꯍꯪꯕꯤꯔꯛꯄꯗꯣ ꯑꯩ ꯀꯃꯦꯟꯇ ꯑꯗꯣꯝꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕ꯭ꯔꯥ ꯍꯥꯡꯉꯗꯤ ꯀꯩ ꯍꯥꯏꯅ ꯍꯥꯡꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯉꯥꯉꯣꯝ ꯄꯤꯡꯀꯨꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯍꯥꯡꯕꯅꯦꯀꯣ ꯉꯥꯉꯣꯝ ꯄꯤꯡꯀꯨꯅ ꯑꯗꯨꯝ ꯍꯥꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯗ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯇꯣ ꯇꯧꯕꯤꯔꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤ ꯀꯥꯟꯅꯩꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯃꯝꯇꯪꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯦꯟꯅ ꯈꯪꯃꯤꯟꯅꯅꯕ ꯑꯗꯒꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯎꯃꯣꯔꯣꯛꯄꯨ ꯄꯥꯝꯖꯕ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯁꯨꯃꯥꯏꯅ ꯃꯇꯝ ꯅꯠꯇꯅꯀꯣ ꯑꯗꯨꯝ ꯂꯤꯔꯒ ꯊꯝꯕ ꯌꯥꯕꯁꯦ ꯑꯩ ꯅꯥꯀꯨꯞꯄꯤ ꯊꯝꯈꯤꯕ ꯑꯗꯨꯝ ꯀꯩꯝꯇ ꯌꯦꯡꯉꯣ 19 ꯑꯣꯛꯇꯣꯕꯔꯁꯤ ꯀꯩꯝꯇ ꯄꯣꯛꯀꯥꯏꯗ꯭ꯔꯤꯁꯨꯕ ꯁꯤ ꯊꯥ ꯑꯃꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯖꯩꯀꯣ ꯑꯗꯨ ꯁꯧꯒ꯭ꯔꯤꯒꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯀꯩꯝ ꯇꯧꯗꯅ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯌꯣꯡꯆꯥꯛꯇꯤ ꯀꯩꯗ ꯌꯣꯡꯆꯥꯛꯀꯤꯗꯨꯁꯨ ꯑꯩ ꯊꯨꯅ ꯁꯦꯝꯖꯔꯛꯀꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯃꯟꯕꯁꯤꯗ ꯑꯩꯁꯦ ꯉꯝꯗ ꯂꯩꯔꯦ ꯊꯕꯛꯁꯦ ꯍꯥꯟꯅꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯚꯤꯗꯤꯑꯣ ꯅꯝꯁꯜꯂꯒ ꯊꯥꯒꯠꯇꯕꯁꯨ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯦꯔꯪꯒꯤ ꯍꯥꯏꯕꯗꯣ ꯆꯦꯔꯪꯗꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯏꯁꯥꯅ ꯑꯩ ꯑꯄꯥꯝꯕ ꯁꯥꯏꯖꯇꯣ ꯌꯦꯡꯕꯤꯔꯒ ꯂꯩꯕꯤꯕꯅ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏ ꯃꯇꯝꯁꯨ ꯉꯥꯏꯅꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯐꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯃꯐꯝꯗꯣ ꯎꯠꯆꯔꯛꯀꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯩꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤꯀꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯁꯤꯌꯔ ꯑꯃꯃꯝ ꯇꯧꯕꯤꯔꯣꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯕꯥꯏ ꯌꯥꯈꯤꯔꯣꯏꯌꯦ ꯅꯪ ꯐ꯭ꯔꯤꯖ ꯃꯨꯠꯊꯠꯄꯩ ꯃꯇꯥꯡꯗꯣ ꯍꯥꯏꯔꯛꯑꯣ ꯑꯣ ꯀꯥꯎꯋꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯃꯌꯥꯝꯅ ꯐ꯭ꯔꯤꯖꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯂꯤꯔꯒ ꯃꯅꯥ ꯃꯁꯤꯡ ꯂꯤꯔꯒ ꯊꯝꯕꯁꯦ ꯃꯩꯁꯦ ꯑꯗꯨꯝ ꯊꯥꯗꯣꯏꯔꯥ ꯏꯪꯊꯝꯊꯥ ꯀꯥꯂꯦꯟ ꯃꯨꯠꯊꯠꯇꯣꯏꯔꯥ ꯈꯣꯠꯇꯣꯏꯔꯥꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯥꯕꯤꯗꯣꯏꯅꯦ ꯃꯨꯠꯊꯠꯄ ꯌꯥꯗꯦ ꯏꯪꯊꯝꯊꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯩ ꯆꯥꯡ ꯅꯥꯏꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯣ ꯃꯩ ꯆꯥꯡ ꯅꯥꯏꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯃꯨꯠꯂꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯊꯝꯕꯗꯣ ꯁꯣꯝ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯐꯝꯗꯨꯗ ꯅꯠꯇꯦꯀꯣ ꯕꯔꯞ ꯍꯥꯞꯐꯝ ꯐ꯭ꯔꯤꯖꯔꯗꯨꯗ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯒꯤꯗꯤ ꯗꯤꯞ ꯐ꯭ꯔꯤꯖꯔ ꯂꯩꯇꯦ ꯑꯗꯒꯤ ꯐ꯭ꯔꯤꯖ ꯑꯆꯧꯕ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯩ ꯃꯆꯥꯁꯤꯗꯅ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯑꯗꯨ ꯌꯥꯅꯤꯀꯣ ꯌꯥꯅꯤ ꯍꯥꯏꯗꯤ ꯌꯥꯝꯅꯕꯨꯗꯤ ꯁ꯭ꯄꯦꯁꯇꯨ ꯄꯤꯛꯄꯅꯤꯅ ꯌꯥꯝꯗꯤ ꯆꯜꯂꯔꯣꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯁꯨꯃꯥꯏꯅ ꯎꯃꯣꯔꯣꯛꯄꯨ ꯑꯣꯏꯔꯣ ꯄꯥꯝꯖꯕ ꯈꯔ ꯈꯛ ꯊꯝꯒꯦ ꯍꯥꯏꯕꯒꯤꯗꯤ ꯃꯥꯒꯤ ꯕꯔꯞ ꯁꯦꯝꯐꯝꯒꯤ ꯀꯥ ꯑꯃ ꯐ꯭ꯔꯤꯖꯔ ꯌꯥꯎꯕꯗꯣ ꯑꯗꯨꯗ ꯆꯟꯕꯈꯩꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯐꯝꯒꯤ ꯆꯨꯝꯅꯒꯤ ꯑꯩ ꯏꯪꯅꯕꯒꯤ ꯐ꯭ꯔꯤꯖꯇꯣ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯦꯕ ꯗꯕꯥ ꯀꯔꯝꯕꯗ ꯍꯥꯞꯇꯣꯏꯅꯣ ꯃꯈꯥ ꯊꯪꯕꯗ ꯍꯥꯞꯇꯣꯏꯔꯥ ꯀꯥꯏꯗ ꯍꯥꯞꯇꯣꯏꯅꯣ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯍꯦꯛꯇ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯪꯕꯤꯔꯛꯄꯗꯣ ꯃꯥꯟꯅꯗꯦ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯐ꯭ꯔꯤꯖꯔꯗꯅꯤꯀꯣ ꯀꯥꯎꯕꯤꯒꯅꯨ ꯕꯔꯞ ꯁꯥꯐꯝꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯀꯥꯂꯦꯟꯗ ꯕꯔꯞ ꯁꯥꯅꯕ ꯍꯥꯞꯄꯗꯣ ꯑꯥꯏꯁ ꯑꯣꯟꯅꯕꯗꯣ ꯑꯗꯨꯗ ꯊꯝꯕꯤꯌꯣ ꯌꯥꯔꯦꯀꯣ ꯃꯌꯥꯝ